Lemna MS Office Application Amadi Operating System OS Takpi-Tambibagi Thouram ama AHUMLAK SUBA OINA Pangthoklagani HAINA Manipuri Students Federation gi MAIKEIDAGI PHONGDORAKLI MSF ki Publicity Secretary Abhijit Kabrabam na thadrok pachirol amada lamdamasigi miyoi khudingmak computer gi knowledge mapung fana hehnabagi wakhalonda MSF amadi National Research Center NRC anina punduna aikhoi larik ningthina tamsi Let's Study Well haiba academic campaign asigi manung na Lemna computer course sing asi Takpi-Tambibagi Thouram Pangthoklagani tha ama chupna tambigadoriba course asi chaliba September gi tang 12 dagi haugani amadi sit nimfu oigani hari hiramasigi matangda henba I pau khangningba singna 84138551999 9856 292297 amadi 9402459197 singda Pau Fawiraknaba Khangalakli